ꯃꯇꯝ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯑꯩ ꯌꯧꯗꯕ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯇꯨ ꯑꯣꯏꯃꯤꯟꯅꯔꯁꯤ ꯈꯨꯔꯨꯝꯖꯔꯤ ꯂꯥꯏ ꯍꯔꯥꯎꯕ ꯃꯈꯣꯟ ꯇꯥꯕ꯭ꯔꯥ ꯃꯅꯤꯡꯗ ꯑꯩꯈꯣꯏꯁꯤ ꯂꯥꯏ ꯍꯔꯥꯎꯔꯤ ꯉꯁꯤ ꯂꯥꯏ ꯍꯔꯥꯎꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯦ ꯗꯗꯥ ꯃꯕꯨꯡ ꯏꯌꯥꯝꯕ ꯀꯣꯛꯇꯣ ꯀꯩꯗꯧꯔꯒꯦ ꯑꯩꯒꯤ ꯃꯀꯣꯛꯁꯦ ꯁꯤꯅ ꯃꯩꯇꯩ ꯈꯨꯟꯗ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎ ꯆꯠꯄ ꯑꯗꯨꯗ ꯑꯩꯍꯥꯛꯅ ꯃꯀꯣꯛ ꯆꯤꯡꯉꯒ ꯂꯩꯗꯅ ꯃꯤꯔꯛꯇꯒ ꯁꯨꯝ ꯆꯣꯡꯉꯁꯨ ꯃꯣꯏꯁꯨ ꯂꯩꯗꯅ ꯁꯨꯝ ꯏꯟꯅꯔꯛꯏ ꯑꯗꯨꯗ ꯑꯩꯍꯥꯛꯅ ꯅꯨꯡꯉꯥꯏꯃꯟꯒꯅ ꯈꯣꯡꯕꯥꯗ ꯄꯨꯊꯔꯨꯕ ꯂꯩꯗꯅ ꯆꯣꯡꯕꯗꯀꯣ ꯂꯥꯁꯇ ꯍꯧꯖꯤꯛꯄꯨꯗꯤ ꯐꯔꯦ ꯑꯁꯣꯛꯄꯗꯤ ꯐꯈ꯭ꯔꯦ ꯗꯥꯛꯐꯝꯗꯤ ꯂꯩꯍꯧꯔꯦ ꯑꯗꯣ ꯀꯩ ꯐꯤꯂꯝꯗꯅꯣ ꯍꯥꯏꯕꯗꯣ ꯕ꯭ꯔꯣ ꯅꯥꯕ ꯊꯨꯅ ꯐꯔꯣ ꯃꯇꯨꯡꯗꯗꯤ ꯆꯦꯛꯁꯤꯟꯅ ꯂꯩꯌꯣ ꯑꯣ ꯅꯣ ꯏꯋꯥꯁꯦ ꯃꯀꯣꯛꯀ ꯂꯣꯏ ꯀꯥꯏꯔ ꯃꯥꯜꯂꯦ ꯅꯨꯡꯉꯥꯏꯇꯦꯗ ꯑꯣ ꯀ꯭ꯔꯁ ꯍꯥꯏꯒꯦ ꯍꯥꯏ ꯏꯋꯥ ꯂꯨꯍꯣꯡ ꯊꯣꯛꯈꯤꯕ ꯂꯩꯀꯥꯏꯒꯤ ꯁ꯭ꯄꯣꯔꯠ ꯇꯧꯐꯝꯗ ꯀꯅꯥꯝꯇ ꯕꯦꯠ ꯇꯩꯕ ꯌꯥꯔꯣꯏ ꯃꯤ ꯑꯃ ꯁꯤꯠꯇꯕꯩ ꯋꯥꯔꯣ ꯊꯣꯏꯕꯤꯗ ꯀꯅꯥꯝꯇ ꯕꯦꯠ ꯇꯩꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯅꯪꯁꯨ ꯏꯔꯥꯡ ꯌꯥꯝ ꯇꯧꯂꯦ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯌꯥꯎꯁꯪꯗ ꯂꯣꯏꯈ꯭ꯔꯦ ꯃꯅꯤꯡꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯈꯣꯟꯁꯦ ꯉꯥꯛꯄꯤꯅꯤ ꯀꯤꯔꯕ ꯀꯩꯝ ꯇꯧꯔꯦ ꯃꯁꯝꯁꯦ ꯃꯁꯝ ꯑꯍꯥꯞꯄ ꯃꯥꯜꯂꯦ ꯁꯤ ꯀꯥꯏꯗꯕ ꯃꯥꯜꯂꯦ ꯐꯣꯟꯒꯤ ꯌꯦꯞꯄꯤ ꯐꯣꯟꯗ ꯄꯥꯏꯔꯒꯗꯤ ꯅꯝꯕꯔ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯅꯔꯁꯨ ꯑꯩ ꯚꯥꯞ ꯐꯥꯏꯗꯧꯗ ꯃꯤ ꯃꯥꯡꯈ꯭ꯔꯁꯨ ꯂꯩꯗꯅ ꯍꯥꯏꯗꯤ ꯌꯨꯝꯒꯤ ꯃꯤꯅ ꯐꯣꯟ ꯇꯧꯔꯛꯅꯕ ꯄꯥꯏꯅꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯉꯁꯥꯏ ꯏꯐ ꯐꯖꯈꯩ ꯇꯨꯞꯂꯣꯝ ꯀꯦꯟꯒꯤ kayfa ilang kano yun? Tama siya. Nupili ilang kakano eh. Ngayon, saan pa mo? Ano ka tang binabro like sabi na ba? Nasaan pa po siya? Pong tipuan eh. Piram eh. Saan pa ang boxer roy? Like sabi niya. Yaig boxer. Kari thori yo kari tay. Hey. Ay, wakan na kami kanong umal. Sorry, ay nakawangan siya. Kadi niyo to, you know. Mabuk siya.
ꯖꯥꯠ ꯖꯥꯠꯇꯣ ꯆꯤꯡꯗꯒꯤ ꯏꯇꯥꯎ ꯀꯨꯝꯃꯦꯗꯅ ꯊꯥꯕꯜ ꯆꯣꯡꯕꯅꯤꯅ ꯆꯤꯡꯗꯒꯤ ꯃꯤꯁꯨ ꯀꯨꯝꯃꯛꯑꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯆꯤꯡꯗꯤ ꯀꯨꯝꯃꯒ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯅꯔꯦ ꯑꯦ ꯀꯥꯈꯠꯈ꯭ꯔꯦ ꯊꯥꯕꯜ ꯄꯩꯁꯥ ꯊꯠꯄ ꯌꯦꯡꯉꯣ JCB ꯌꯥꯎꯅ ꯊꯠꯆꯜꯂꯦ ꯋꯥꯏꯃ ꯑꯥꯎ ꯑꯥꯎ 야 안가면 안 돼. 꼼짝 그래. 까이더래. 깜탈로. Wow đây. Mana ke lepi xuống cam thì đang mình. Khi mà kapi. Pokai bijian. Pokai bijian tuh nih. Yeng ngoài bọn này. Ngang thì hiện yeng ngoài. Ai nói mộtคนtích có mấy khối độ chân là của em tao này. lambi churuk chatpadako soidang ramdaba kayani adu aminase mathang video dong thengnar good night